Lamdam asigi nupi sing na lauk libat thawtang kofam thokte nupi singi yai phanaba lengak asina thorang kaya paikhatli haina si minister nongthombam biren na phongdokre. State asida hojik thok liba irang asi yamna chronic oiba amasung critical oiba permanent oina loisina na bohonabada matam changani central government amasung state government anna tung koina santi laina naba permanent oiba solution ama porak naba yamna kanna honari ngasigi amasung tungi mirolgi constitutional protect taunaba pun honaminarasi haina chief minister nongthombam biren na phongdokre. Wapam asi GP Women College da pangthokiba nupila ningsing thoromda athobi mitung oina saruk yaraduna si minister na phongdokibani nupilan memorial complex da lairiba layo khraba thona pharba ima sing adugi maphamda si minister na lusingna haikat lekat tam bogalona na ikai khumnaba ulaba matung mapung oiba thorom GP Women College da pangthoki thorom aduda mahak na hai loilam sandupa bridge ki mayokta aikhoigi matam adugi thawna pharaba ima sing aduna makutta karimata yawdoba makai british ki sangin amsung nomiga mayok naduna lal thengna kiba adubu ningsing duna sahi khudingi nupi lan ningsing thorom pangtholi akiba leitana thawna pharaba ima sing adubu ningsing duna amadi makhoi bikai khumnaba utpagalona thawna pharaba ima sing aduna thengna kiba thawna lingjel kaya adu aikhoina para oiraga ngasigi mirol lakadoriba mirol singidamak thawna phana thengnaba changi haina mahana phongdoki British ki matamduda moigi loilam sasundigi mayokta haukiba digumba moment dugu meeting thorom moi pantokari. I wish my best wishes to all the women ima of Manipur and nation who fought against the colonial regime of the British during 1904 and 1946. Damsida lamdam natre prithvi sida hairge prithvi sida ikoi nupa khat nate nupi se ikoi marak ta nupi sing se hat piba namja namthi ko piba means leidana yam hanthana khanba leidabusna te lei adubo handak asigi nupila asigi 85 suba lakta sididi GP sida lamdam sida leiba ikoi nupi thunai pumna makse misi hariba thongna phaba ikoi nupi singi mamang dai ikoi British mighty British ke mayokta ikoi kwangdo phangche laksil laga ikoi ki British ki kreba thang tengkhan naibra ona pada songsin bagumna handak ngarang nahan tha ikoi ki 18-19 months surada ba ikoi ethnic class regarding ikoi metai big brothers singa do kopi community singa marak sida lantimer ba singse angsi lamnam je nupi singsu mot amato oina pung amato oina wakal amata manaba olap loraga lantiminasi haiba wapam asin thank you mugi wakhan khalamba mitaina pixilakli basi mapangi amadi india lenga ki thaurangi haina social activist sanaya mana phongdokre manipur khundariba tongan ba furup sing punchina ba amadi lamdam asigi apunbugi saktam ngakna ba honaramba mitai sina ngasi wakhan pixilakli ba asi india lenga ki saurba khujil thaurang yauri kuki sing na maitai da landarakli ba asi makhoigi kok dagi natte mapan amadi indian army gi mateng dagi landarakhi haina mahakna phongdoki wapam asingasi marfug manga suba nupila nimit ka mari lenana nupilan complex ta lekidrabi ima singbu ikai khumnaba utpaga loinana paumi singda mahakna phungdoki bani mahakna hai haukiba lamdam asigi puari kayaga hakthengna sagona rakraba Manipur ki ima sing maru oina maitai ima sing asi leimrel sidabi ki sada naudani puari da hakthengna na saruk yarakraba ima sing na matam dugi sa landa nupa sing na sakhiba matam aduda yum ngakno leirakibani kumjali sing usa anipan marfudra mathoida British na lan ngamduna Manipur kudum chankhraba matamda political agent ki office 1904 da mai chakibadagi nupa sing na singdagi u yalaga office sing adu sagadabani haibe ihauda han manupilan thokibani kumjali sing masapan kunthraga mapanda lamdam sigi ningthau amadi British lenga ka lautunaraga khuseng bi chak tangba thonaba honaba matam aduda macha singi amadi mapurobe khanjariba ima singna haunaruba leitana British ka lan thingna du lan chongna ki madugi matung lamdam asida nupa singna paktakna na yu thaktuna khunai asida irang tholak pudana tada imung manungda kang khong chairba matam aduda
ꯃꯆꯥꯁꯤꯡꯕꯨ ꯀꯟꯖꯅꯕ ꯅꯤꯁꯥꯕꯟ ꯍꯥꯏꯅ ꯊꯣꯔꯛꯈꯤꯕ ꯏꯃꯥꯁꯤꯡ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯥꯏꯅ ꯑꯣꯟꯈ꯭ꯔꯦ ꯃꯇꯝꯗꯨꯗꯒꯤ ꯑꯍꯨꯝꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯍꯧꯈ꯭ꯔꯕꯅꯤ ꯉꯁꯤꯁꯨ ꯑꯍꯨꯝꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯂꯣꯏꯗ꯭ꯔꯤ ꯂꯣꯏꯒꯗꯕꯁꯨ ꯋꯥꯠꯂꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯗ ꯁꯤꯡꯅꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯆꯣꯛꯊꯕ ꯅꯥꯏꯗꯅ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯂꯤꯡꯖꯦꯜꯅ ꯊꯦꯡꯅꯃꯤꯟꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯈꯤꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯍꯧꯗꯨꯅ ꯍꯥꯏꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯂꯥꯟ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯑꯇꯃꯅ ꯃꯈꯣꯏꯒꯤ ꯀꯣꯛꯇꯒꯤ ꯈꯜꯂꯒ ꯇꯧꯈꯤꯕ ꯅꯠꯇꯦ ꯐꯣꯔꯦꯅꯔ ꯀꯨꯀꯤꯁꯤꯡ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯇꯦꯡꯗꯒꯤ ꯇꯧꯔꯛꯄꯅꯤ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯕꯨ ꯅꯝꯊꯅꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡꯅꯤ ꯍꯥꯏꯔꯗꯨꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯗꯨꯜ ꯀꯥꯁꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ IPS IAS ꯅꯆꯤꯡꯕ ꯄꯣꯁ ꯀꯌꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯕꯁꯨ ꯖꯦꯅꯔꯦꯜ ꯀꯦꯇꯦꯒꯣꯔꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯁꯤꯡꯗꯤ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ST SC ꯇꯥꯟꯕꯒꯤ ꯋꯥꯍꯧꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤꯁꯤꯡꯅ ꯑꯇꯝꯅꯅ ꯂꯥꯟ ꯍꯧꯔꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯅꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯐꯥꯎꯟꯗꯦꯁꯟ ꯁꯦꯝꯂꯛꯈꯤꯕ ꯄꯨꯝꯅꯃꯛ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯉꯁꯤꯗꯤ ꯃꯤꯇꯩꯅ ꯋꯥꯈꯜ ꯄꯤꯛꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯥꯒꯤ ꯃꯩꯔꯥꯒꯤ ꯁꯨꯖꯇꯥ ꯄ꯭ꯔꯦꯃꯥꯕꯇꯤ ꯑꯃꯗꯤ ꯃꯃꯇꯥ ꯄꯨꯂꯤꯁꯅ ꯍꯥꯎꯁ ꯑꯦꯔꯦꯁ ꯇꯧꯗꯨꯅ ꯊꯧꯔꯝ ꯌꯥꯎꯍꯟꯈꯤꯗ꯭ꯔꯦ ꯖꯟꯇꯔ ꯃꯟꯇꯔꯗ ꯄꯥꯡꯊꯣꯛꯀꯗꯕ ꯑꯣꯕꯖꯥꯔꯕꯦꯁꯟ ꯑꯣꯐ ꯅꯨꯄꯤ ꯂꯥꯟ ꯀꯝ ꯄ꯭ꯔꯣꯇꯦꯁ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯁꯔꯨꯛ ꯌꯥꯅꯕ ꯆꯠꯈꯤꯕ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯂꯨꯆꯤꯡꯕꯤ ꯑꯍꯨꯝ TI ꯁꯨꯖꯇꯥ ꯋꯥꯔꯦꯄꯝ ꯄ꯭ꯔꯦꯃꯥꯕꯇꯤ ꯑꯃꯁꯨꯡ ꯉꯥꯉꯣꯝ ꯃꯃꯇꯥ ꯗꯦꯜꯂꯤꯒꯤ ꯃꯟꯁꯥꯔꯠ ꯄꯥꯛ ꯎꯇꯝ ꯅꯒꯔꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯑꯋꯥꯏꯕ ꯀꯥꯗ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯍꯥꯎꯁ ꯑꯦꯔꯦꯁ ꯇꯧꯗꯨꯅ ꯊꯧꯔꯝ ꯌꯥꯎꯍꯟꯈꯤꯗ꯭ꯔꯦ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2-5 ꯐꯥꯎꯕ ꯖꯟꯇꯔ ꯃꯟꯇꯔꯗ ꯅꯨꯄꯤ ꯂꯥꯟ ꯀꯝ ꯄ꯭ꯔꯣꯇꯦꯁ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯑꯦꯒꯦꯟꯁ ꯗ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠ ꯑꯦꯟड ꯀꯤलिꯡ ꯑꯣꯐ ꯃꯤꯇꯩ ꯋꯨꯃꯦꯟꯁ ꯑꯦꯟड ꯆꯤꯜꯗ꯭ꯔꯦꯟ ꯏꯟ ꯃꯅꯤꯄꯨꯔ ꯕꯥꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁ ꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯕ ꯅꯨꯄꯤ ꯂꯥꯟ ꯀꯝ ꯄ꯭ꯔꯣꯇꯦꯁ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯥꯎꯅ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯊꯧꯃꯤꯁꯤꯡ ꯑꯗꯨ ꯁꯔꯨꯛ ꯌꯥꯅꯅꯕ ꯆꯠꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯟꯚꯦꯅꯔ TI ꯁꯨꯖꯇꯥ ngasi nupi lan gi thauram asida Delhi da akhoi DMCC ga tawraga phise jantra mantra da sidin protest amasung nupi lan gi thauram pangthokpa yawba lakpani mai mara de gi akhoi ahum se ado mokoina ngasi akhoi gi Delhi police te gi pung 12 khara helakpa adwaida aina leiriba room asigi second floor bo ka khalaga direct room bo laaga ngasi ngasi protest se yawba yaroi haidana akhoi ahum se how arrest tawra thamme hoji thaja bidraga suma kha da kai da room sire ki tholok pe yaroi have pot ni hoji thamme se adu bo khoi gi hangjani mase ngasi akhoina akhoi haibasina akhoina kari akai ba tawroge kari lan ba tawge khoi ding ngasi bauta lairiba khoi gi manipur gi oiriba phibam sigi amutang tangdulak ta na ba ichai su singi tungi future gi damakta khallaga haija ba tawjaba ngatani aduga masi sumaina harassment piraga aibu sumaina phajallaga punjalaga mafam khudimakta thamaga akhoi gi mangkhriba kamal babu tholokadra leikhidreba jiri gi tarutugi maigi justice phangdoide hairagadi kaisu kaide tawbiyu akhoi de afabu bu tawbiraga di kem kaide leijage aigi voice namda na bahona bodo maduni hena chakholakani habase kaubiganu ngasi akhoi da tawbiri ba punama na center oigera state oigera leiriba punama da khoi su praja amani democracy right ni masida asi athing ba thangma agadi taseng na hena sum nuksina da ba haba poto la adi si masi yamna niyom cha da bani ngasi nupi lan gi function tawriba manipur da celebrate tawba poto akhoina stage da leiriba akhoi gi furup cha myam ga punna akhoi gi oiriba May 3 gi last year May 3 gi oiriba posida kitang condemn tawdana khotana tabina ba haidana praja punama ki khalaga hona jaba posida sumaina tawr pasia nuaite aduna praja leiriba punama na su kanana chumbano kanana lanbano habado huji decide tawba matam yore sumaina tawdana khoibu namda dana hona biba makhoi gi wangang bagi sakti phanganda bagi pot hona biba masiam lali huji su mapanda phammi nupi gi police aduga makhada mayam ama leiri ai gi huji video lawjari basida ai adum mayam du ucharake aduna masigi justice se amtandi khoi myam manaraga to minasi khoi kyam kuina sumaina namdara thamki doino khoi lengak sina khoi nahan kesuna dimo khoi gi separate alaiba khoi gi MLA taragi jantra mantra da moi pham gi ba potu dadi ayaba pi demand tawriba union territory demand tawriba separate pu tawriba dudi moi gi phamba dadi allow tawi aduga praja khoi gi innovation oiba
ꯑꯩꯈꯣꯏ ꯊꯥ 9ꯒꯤ ꯑꯉꯥꯡ ꯂꯩꯈꯤꯗꯕ ꯆꯍꯤ 2.5ꯒꯤ ꯂꯩꯈꯤꯗꯕ ꯏꯇꯥꯔꯣꯏ ahum lekhidaba aduregi ichanupi sahi 9 ki kesu natab lekhidaba lawdo ubada nomai kaptharakbada sofia lekhidaba adugumba mayama ma khoi gi jiri da ichanupa amana achumbegi da makta justice da tobuda loi ma sopa panna sibana ba mayama ma khogre adugi mama mamang da gisu hodana la aba tha trampan sida thokiba thodok mayam sina sakini akhoi bu sum kyang kuino sumai thambi do sina te koina pambadi tasengna akhoi bu tangdu laitana lehenbiu mai kai mari chatpa ya da yahanbiu relief camp da leiba se mai mai mafam da halanbiu haiba demand da ko changjan ba potni masi ago afaba thabak tawgi haiba pota sumaina namdhara gadi hen praja ga leiriba lenga pai riba puna maka yekna bo erakani masi tawida bana phai matung ta